ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯀꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯆꯣꯛꯊꯕꯅ ꯃꯍꯥꯛ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗꯦ꯫ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯀꯦ ꯍꯣꯠꯅꯩ, ꯊꯥꯡꯒꯠꯀꯦ ꯉꯝꯗꯦ꯫ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯝꯕꯇꯣꯟ ꯍꯧꯒꯠꯀꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯒꯠꯄꯗꯤ ꯂꯥꯏꯔꯗꯅ ꯃꯄꯥꯝꯕꯣꯝ ꯊꯥꯡꯒꯠꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯃꯁꯥ ꯄꯨꯝꯕ ꯏꯄꯣꯞ ꯄꯣꯞꯇꯨꯅ ꯃꯍꯥꯛ ꯌꯥꯎꯑꯣꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯃꯊꯛꯇ ꯑꯣꯟꯈꯠꯄ ꯃꯇꯝꯗ ꯆꯤꯡꯊꯛ ꯑꯗꯨ ꯇꯁꯦꯡꯅ ꯎꯕ ꯐꯪꯏ꯫ ꯆꯤꯡꯗꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯁꯥꯗꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯕꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗ ꯆꯤꯡꯗꯣꯜ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯟꯕꯇ ꯃꯉꯥꯏ ꯃꯍꯥꯛ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯃꯇꯝ ꯌꯧꯔꯕꯗ ꯈꯝꯕꯇꯣꯟ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯌꯩꯁꯤꯜꯂꯛꯄꯅꯦ, ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯁꯥꯒꯠꯂꯛꯄꯅꯦ꯫ ꯃꯍꯥꯛ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯂꯨꯞꯄꯤ꯫ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯁꯤꯒꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯄꯥꯝꯕꯩꯗꯤ ꯂꯩꯇꯦ꯫ ꯃꯁꯥ ꯀꯟꯈꯠꯇ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯆꯥꯗ ꯊꯛꯇꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯟꯈ꯭ꯔꯦ꯫ ꯃꯁꯥ ꯆꯣꯛꯊꯕꯒꯤꯁꯨ ꯃꯊꯛꯇ ꯆꯥꯗ ꯊꯛꯇꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯟꯊꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯄꯣꯊꯥꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯦꯡ ꯑꯣꯠꯄ, ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯈꯔ ꯉꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯊꯔꯤ꯫ ꯎꯔꯥ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯆꯤꯡꯗꯣꯜꯗꯨ ꯐꯥꯎꯕ ꯀꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯎꯔꯛꯇ꯭ꯔꯤ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯗ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯅꯕ ꯍꯣꯠꯅꯕꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯒ ꯋꯥꯕ ꯆꯞ ꯃꯥꯟꯅꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯤꯡꯊꯛꯂꯣꯝꯗ ꯑꯣꯏꯅ ꯀꯥꯈꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯑꯍꯤꯡꯗꯨꯃꯇꯪ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯀꯟꯈꯠꯂꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯤꯡꯊꯛ ꯌꯧꯅ ꯀꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯗꯨꯅ ꯃꯍꯥꯛ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯝꯕꯇꯣꯟ ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯆꯤꯡꯗꯣꯜ ꯌꯧꯅ ꯀꯥꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯔꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯍꯥꯛ ꯁꯣꯟꯊꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯛ ꯅꯛꯅ ꯃꯀꯣꯛ ꯊꯛꯇ ꯆꯤꯡꯗꯣꯜ ꯑꯗꯨ ꯂꯩꯔꯕꯗ ꯃꯍꯥꯛ ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯈꯣꯡꯀꯥꯞ ꯑꯃꯃꯝ ꯀꯥꯈꯠꯂꯤ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯃꯇꯤꯛ ꯃꯍꯥꯛ ꯊꯧꯅꯥ ꯍꯥꯞꯀꯠꯂꯤ꯫ ꯈꯝꯕꯇꯣꯟ ꯋꯥꯔꯦ, ꯆꯣꯛꯊꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯤꯡꯗꯣꯜ ꯌꯧꯔꯦ꯫ ꯎꯔꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯈ꯭ꯔꯦ꯫ ꯎꯈꯣꯡꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯄꯣꯊꯥꯔꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯎꯔꯥ ꯑꯗꯨ ꯌꯦꯡꯕꯗ ꯇꯁꯦꯡꯅꯃꯛ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯔꯥ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯎ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯥꯔꯣꯝꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯆꯤꯡꯈꯥ ꯑꯗꯨ ꯄꯤꯛꯇꯛꯅ ꯎꯕ ꯐꯪꯏ꯫ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯄꯤꯛꯅ ꯆꯦꯜꯂꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯅ ꯂꯣꯈꯥꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯣꯏꯅ ꯇꯥꯈꯤꯕꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯎꯏ꯫ ꯈꯝꯕꯇꯣꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯆꯍꯤ 10 ꯆꯨꯞꯅ ꯂꯩꯔꯛꯂꯕ ꯃꯐꯝꯅꯤꯀꯣ ꯍꯥꯏꯗꯨꯅ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯐꯅ ꯀꯨꯏꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯍꯣꯡꯅ ꯌꯦꯡꯂꯛꯄꯗ ꯑꯁꯨꯝ ꯈꯜꯂꯤ, ꯃꯁꯤꯗꯅꯤꯀꯣ ꯑꯩꯅ ꯂꯩꯔꯝꯕꯗꯣ, ꯑꯗꯒꯤ ꯅꯨꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ꯫ ꯅꯨꯡ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯗ ꯆꯦꯟꯊꯗꯨꯅ ꯁꯤꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯋꯥꯏꯈꯨ ꯐꯥꯔꯝꯕ ꯃꯐꯝꯗꯨꯅ ꯑꯁꯤꯗꯅꯤ꯫ ꯑꯩꯅ ꯑꯍꯤꯡ ꯍꯦꯛ ꯇꯨꯝꯐꯝꯗꯣ ꯑꯥꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 10 ꯆꯨꯞꯅ ꯂꯩꯔꯛꯄꯗꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯏꯍꯥꯛꯇꯨꯗ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯅ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯈꯝꯕꯇꯣꯟꯅ ꯃꯐꯝ ꯑꯗꯨ ꯆꯥꯎꯌꯦꯡ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯂꯒꯦ ꯈꯜꯂꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ
mamit penba makai amuktang yengnamlaga makhong thangba haurakle adubu mahak kadomda chatkadagi haiba khangde kadomda chatlaga mayum yaugadage su khangde mamanglomda khara thaptakna khwaidigi wangba chingdol ama ui singdol aduda karaga mahakna chatpa yaba lambi amadi mafam ubra yenge khaladuna mahak chingdol adu tamna chatpa haurakle chingdol adu yobada phana kuina change khambatona chingdol da leplaga maikai khuding laiduna asum yengi mamina hek ukhiba mafam phawba ching ngakta ukhiba ching amadagi mathangda ching amada chingchang amagi mathangda chingchang ama khambaton kamdongna mayum yoba ngamgadagi khanbagi matik mayum asum ningsinglai mapubok amadi mamanaba kaya mathang ningsinglai awaba kaya taruraba matung asida mahak amuka hanna awaba taningdre awaba amuk hanna nangdanaba hek ngamba makai hotnarage khanduna mahak mayum yongnaba mahakna oliba maikai aduda chatpa haurakle asumna khambatona yamna cheksinna awaba amuk hanna nangdanaba honaduna asum lakpana numit kayani haukhre mahakna thengnaba uhai wahi chai thengnaba ising thai ahing oirabada mafam chaba yengduna yari e nong hek nganbaga amuk chatpa hawi asumna singsang kaya chalakle chinglon kaya lalakle adu phawa tampaki lam amata ubu phangde yengki maikaida chinglon pareng singsang pareng laibadamang ui handakti khambaton yamna cheksinna khongpham khuding yengna thangi khongthang khuding cheksinna thangi soida ngamdanaba hek ngamba makai hotnai asumna chalakpana numit kayani haukhre mayum yongningbagi wakhalna mahak pothaba naidana chatli nongma ayu anganbada khambatona chingdol amada asum chatli khanghaudana arapada nupi ama sampuduna chatpa ui matomta matam kuina leirakpana taibang mi amata uraktaba matam kuirabani khanghaudana taibang mi ama chatpa ubada mahak nungaibana haifam khangde mahak thoina khaluba tawdana nupi adugi manakta chensilli nupi adu hairit pambi amagi makhongda hairit hektuna leirammi khambatona nupi aduda asumna hanglammi ima nahak kadaidagino mafam asida kari dauribano nupi aduna khummi ibungo imadi singsang asida leibani imane hairit hekli se nangsune ama saukse khambatona hairit adu lauraga chai nupi aduna makhatana hanglaki ibungo nahakti mi tadaba chingsang asida kari dauribano ima ai sangai theldagini chahi kayagi mamangda aina angang oiringaida chingda singchanba lakhibani chingda singchanba lakhibadagi lambi lamhangnaduna singsang sinba thungna chatlure surungda kaya ama leirure awaba kaya su tarure ngasi aina hingduna leiribasi tasengnamak angakpa amani ai nahana siramlagadabani ai amuk hanna awaba tadanaba kamdongna yum yongna chatsige haiduna asum chatcharibani adubu chatliba makhai yum yoba leite kadomda chatlaga yum yogadage haibadusu ai khangde ima nahangna kariguma khangnabadi nasada yum yongnaba lambi amukta takpiyuba nungsida ibungo chahi kaya chupna sa kaitana thallaba suklaba singlak asida awaba kaya thengnaduna leiraklaba ko law ima takpige imagi tung ilau asi hairaga nupi adu chatpa haukhre khambaton su nupi adugi matung induna chatli asum chatna nupi aduna khambatona tai tu ibungo yengo adagi chingdol si ubra masidagi khong macha ama chenthariba asina loknung asida turel oina cheli turel asi waikhu achau lei haiduna waikhu ro kawido masida kanagumana changlurabadi amuk hanna hingduna halakpa ngamnuroidabani khanguko ima ai masida waikhu chaduna chahi tara leirurabani laibak phaduna laigi nongdamna ai amuk halakpani ima is ibungo naraibak phaidako waikhu asida changluraga hingna halakpasi nangna tomtani masidabu siraktrabadi nangne amuk siraroi karimta nungsa thiruraganu ibungo aduga yengo
Tu, arapada lairiba, Singdol asi ubra. Pal asidagi asom wang marumda, Singdol dagi hut laithakhibromda, Singkhongdane surung achauba ama laibani. Maduda changkraba mi sa san adudine amuk hana tholaktrabani khangu ibungo. Ima, hingchabagi surung adura. Hoi mane ibungo. Maduda chauraba hingchaba ama laibani. Madudabu changkrabadi hingchaba adugi khayata taba soidrabani. Mamangaida singsang asida mi kaya ama khundarami. Adubu hingchaba adubu kibadagine singsang asi mi tadraba umang onkrabani do. Ima, ai yumdagi ahanba thorpa numitki ahing adu surung aduda changloi. Ai chahi kaya mapan thopa ngamkhide. Hingchaba adudi sihore ima. Ai mahaki saru polang adu uraklabani. Saru polang adu aina onduna yengba matamda makoktagi makhong phawwa aigi khongkap 30 muk sangi. Mathabaki saru polang adu aigi thajin muk wangi. Amamba surung aduda ai nga ngakta chaduna hinglai. Hingchabagi yarekpham phambak aduda ai chahi kaya tumlaklabani. Is adudi ibungo nahak kamdongna surung adugi mapanda thorai. Ima, ai surungdagi thonglomda thorapa natte. Surung adugi lambi lising hena phangi. Surung adugi manung amada mapandagi nungsa mangan phaurai. Usi makhun ama muk chawba ahoba ama thengnei. Aina chahi kaya ama changna mafam adu thoraknabani haiduna hotpada khut asi ihingna hing sakhi. Adubu chaninga leiraktabadagi aina chana naba thiba chatpa matamda lamhangnaduna hanagi mafam adu thiba phangdre. Matam kuirabagi tungda lamhui makok muktang lawba ahoba ama thengnei. Aina maduda wana lithorakpani. Asumna makhoi ani wari sa saduna chatpana numit tasilaklei. Nupi aduna hairai. Ibungo numit tare. Numidangda singda chatpadi yamna lubani. Lamangna ganbani. Madugi sumathakta lamlakki sa kaising numidangdane machinjak thiba koina chatpani. Makhoige thengnarabasu khudong thiningai oido. Adunane ahing sima potharo. Hayeng ayokti soidana nayum yauragani. Sese chak lamnamani. Hairise khara chasilu adugane potharo. Khambato nupi aduna piriba hairit adu khara chasille aduga pothare. Nupi adusu magi manakta phammi. Khambaton waba chokthaba amatta phaude. Harau boy nungai boy mabukning adu tayang tasoi. Matam kuina miyoiba amataga wari saba phanglaktraba amadi kanagumba amadagi thaujal wahai amatta taraktrabada nupi aduga wari saba amadi mangonda thoidokna minungsi utpiba aduda mahak haifam khangdana nungaiba poe. Adugisu mathakta nong hek nganbaga mayum yaurani mapubo unaragani amadi mamanaba singa sanaragani khanbada mahak nungaiman khibana ahing nongsoiba mamit kakla ama phawba uisinba yakhide. Marak marakta mahakna nupi adu yengi. Nupi adu mahaki manakta adumak lai. Adubu nupi adu waduna pothari boy khanduna mahak wari amata sade. Asumna nungairaba wakhal kayada ahing adu haukiba khanghaude. Nongalamda yaure matamdu khambaton war male tumthakre hek tumthakibaga mahak mang ama mangi. Mang aduda nupi adu Thambal machugi phanek mayek naiba ama set moirang phi chanba inapi ama induna laichil maraktagi kumtharai. Imagi ibungo khambaton ichabu imana taibang mangphawna halamba mikupta imana taibang miram nen thadok lambana imana nangbu khomlang marik amatasu ilamba nangdre law ibungo imagi khomlang se nabuk pe na amukta inge ichada. Khambatona mamadagi khomlang khawbong thanna thakchei. Khomlang inbal loirabada mamana asumna haibirai. Isagi awaba tadanabagdamak imana matam kuina imana matam khudingda nanakta lairibani. Nangbu awabadagi matam khudingda imana kanbiribani ko ibungo. Mamagi amitra phanglaba machana len mangba hongnadi. Haujikti chalo tumduna laithoklaganu. Tu adagi chingdol asi kakhatlaga hek kumthabada yum yauragani. Asoi angam yaudana yum yaubu oyuko.
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ ꯈꯝꯕꯇꯣꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯃꯪꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯃꯥꯅꯤ ꯍꯥꯏꯅ ꯎꯠꯄꯤꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯂꯩꯔꯝꯗꯦ ꯈꯝꯕꯇꯣꯟ ꯃꯃꯪꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ ꯍꯥꯟꯅꯒꯤ ꯁꯝ ꯄꯨꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯈꯝꯕꯇꯣꯟ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯁꯤꯟꯊꯔꯛꯏ ꯄꯣꯛꯄꯗꯒꯤ ꯃꯃꯥ ꯃꯁꯛ ꯈꯪꯂꯛꯇꯕꯅꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯊꯦꯡꯈꯥꯡ ꯎꯠꯂꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯛꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯩ ꯄꯟꯗꯨꯅ ꯂꯩꯕ ꯀꯥꯟꯅꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯇꯥꯛꯄꯤꯔꯝꯕ ꯂꯝꯕꯦꯜ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯔꯛꯂꯦ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡꯗꯣꯜ ꯑꯗꯨ ꯇꯝꯅ ꯀꯥꯈꯠꯂꯤ ꯃꯃꯪꯗ ꯎꯈꯤꯕ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡ ꯑꯁꯨꯝ ꯀꯥꯈꯠꯄꯗ ꯑꯋꯥꯕ ꯈꯪꯍꯧꯗꯦ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯧꯔꯦ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯃꯍꯥꯛꯅ ꯌꯦꯡꯈꯤꯕꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯎꯔꯦ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯑꯁꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯉꯥꯛꯇ ꯎꯗꯨꯅ ꯂꯥꯛꯂꯕ ꯈꯝꯕꯇꯣꯟꯅꯤ इहान हानबो ओइना चही कयागी मतुंगदा तंपाक उबसिदा कयादा नुंगाइरबा तसेंगनमक खंबतोन हाइफम खंगदबा मखै नुंगाइबा पोई तंपाक यौबदा मयुम यौबगा चप मानना खंजै चही 16 गी मतुंगदा मपुबो उनबा फंगलनी अमदी मरुप मपांगसिंग अमुक हन्ना तिनबा फंगलगनी खनबदा खंबतोन हराउबना पंदोम लोमख्रे असुम लेप्तना यंगलंबदगी महाक मयुम यौनिंगबना मबुकनिंग लाखतखिदुना चेना कुमथारई लोरोय हाइथखिदुना संगाइथेल अमदी नकनबा खुनसिंग तसेंगना उबा फंगले महाक ngaihak leptuna amuk yengjai hanagi lambi adumak lei hanagi turel adumak cheli mamitta nungaibigi pirang sinthara sahi 16 gi mamangda mahakna kakhiba lambi adumaktada Khambaton kumtharakle asum kumtharakpana chingkhong yaure khun gi mayada chatliba lambi aduda mahak asum lai mahaki segaiba phijol kuina kaklaktraba sam koi amadi khujil adu ubada khun gi angang kayana magi matung koin inai khun gi hui mayamna tanduna khongi asum lakpana Khambaton konthong yaurakle mahakna leplaga yengi Mapu bokti ude, ingkhol adu napina pungkup kupsinkre. Nakan nama kintharba, nongkhang chairaba, kumdang ngakta ngairaba yum adugi mathakta, sebot mairen amadi, uri wari kayana pungkup kupsinkre. Yum aduda matam kuina mi amata lainadre haibagi mahak khangle. Khambaton mami kuptaba makhay yengjaraga, mapi chadum sintharami.